guwahati ở đấy. Foto. Ukang na gari man lay di lising mga api ba ma? Kasi paisa ka to rin lising mga agi. Kahit ka na ba? Guwahati ISPT. Camera. Rồi. Vẫn lẻ. Đây phải có giảm có tí đặc biệt. Có giảm thêm là đấy. Rồi rất ní là đấy. Bus mẹ hàm dễ không? Khi mà tí hàm đấy. Có tí. ISPT. Cây nó xa găm xa rồi chồng rồi. Cây gì nó? Bamon ya. Jadi guwahati itu laku lagi bamon loh ya apa? Oh, yang tu no oli ni. Ukang nanti. Ha. Cây giá tu nó bỏ. Amen. Phải, sao.
ꯐꯥꯔꯝ ꯂꯝꯕꯦꯟꯗ ꯂꯥꯛꯄꯅꯦ ꯁꯤꯅ ꯐꯨꯜꯂꯔꯣꯏꯕꯅꯦ ꯍꯧꯖꯤꯛ ꯂꯝꯕꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯀꯣ ꯖꯤꯔꯤ ꯂꯝꯕꯤꯁꯦ ꯍꯣꯏ ꯃꯇꯦꯛ ꯃꯇꯦꯛꯄꯨꯗꯤ ꯈꯔ ꯐꯠꯇꯕ ꯌꯥꯎꯋꯦ ꯑꯗꯨꯒ ꯑꯗꯨꯗꯩꯗꯤ ꯂꯝꯕꯦꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯝꯕꯦꯟꯁꯦ ꯐꯈ꯭ꯔꯦ ꯂꯝꯕꯦꯟꯒꯤ ꯋꯥꯗꯤ ꯍꯥꯏ ꯀꯥꯟꯗ꯭ꯔꯦ ꯑꯗꯣ ꯀꯨꯀꯤ ꯊꯨꯅꯞꯇꯩ ꯈꯔꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯤꯅꯤ ꯀꯥꯏꯅ ꯇꯧꯗꯅ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯅ ꯇꯧꯔꯝꯃꯦ ꯑꯗꯨ ꯚꯥꯏꯔ ꯂꯥꯛꯑꯦ ꯑꯗꯨ ꯃꯊꯤꯕꯣꯡꯐꯥꯎ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯣꯏꯅ ꯏꯔꯥꯡ ꯇꯧꯗꯅ ꯂꯥꯟ ꯍꯧꯗꯅ ꯑꯁꯤꯅ ꯆꯔꯥ ꯍꯦꯜꯂꯀꯥꯟꯗꯗꯤ ꯃꯣꯏ ꯅꯍꯥꯟꯈꯩ ꯃꯩꯇꯩꯔꯣꯟ ꯉꯥꯡꯕ ꯌꯥꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯃꯩꯇꯩꯔꯣꯟ ꯉꯥꯡꯉꯛꯑꯦꯅꯦ ꯃꯊꯤꯕꯣꯡꯗꯣ ꯆꯔꯥ ꯍꯦꯜꯂꯃꯤꯅ ꯑꯩꯈꯣꯏ ꯆꯥꯕ ꯐꯪꯗ꯭ꯔꯦ ꯆꯦꯡ ꯆꯥꯛ ꯄꯨꯁꯟꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯒꯤ ꯂꯣꯏ ꯃꯨꯟꯕꯤꯔꯦ ꯀꯥꯏꯅ ꯑꯗꯨꯝ ꯄꯤꯗ꯭ꯔꯦ ꯅꯍꯥꯟꯈꯩ ꯍꯨꯔꯥꯜꯂꯒ ꯆꯠꯂꯝꯕ ꯂꯤꯆꯠꯁꯤꯡꯗꯨꯁꯨ ꯍꯥꯏꯗꯣꯛꯑꯦ ꯀꯨꯀꯤꯅ ꯑꯗꯨꯒ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛ ꯈꯛꯇ ꯈꯪꯉꯛ ꯃꯥꯜꯂꯦ ꯃꯊꯤꯕꯣꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯑ ꯃꯥꯜꯂꯦ ꯕ꯭ꯂꯣꯀꯦꯠ ꯀꯥꯏꯅ ꯉꯝꯁꯨ ꯉꯝꯃꯣꯏꯗꯕ ꯃꯤꯅ ꯍꯥꯏꯅꯩ ꯀꯥꯏꯅ ꯃꯆꯤꯟꯗ ꯊꯣꯛꯄ ꯆꯤꯟꯐꯥ ꯐꯥꯕ ꯈꯔ ꯕ꯭ꯂꯣꯀꯦꯠ ꯇꯧꯔꯦ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯔꯤ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕ ꯂꯝꯕꯤꯗꯤ ꯌꯥꯝ ꯐꯖꯔꯦ ꯃꯇꯦꯛ ꯃꯇꯦꯛꯄꯨꯗꯤ ꯈꯔ ꯐꯠꯇꯦꯀꯣ ꯑꯗꯣ ꯁꯥꯏꯗꯤ ꯐꯖꯅ ꯁꯦꯝꯃꯦ ꯂꯝꯕꯦꯟꯁꯦ ꯑꯩꯈꯣꯏꯁꯤ ꯃꯃꯥꯡ ꯊꯧꯔꯤꯕ ꯒꯥꯔꯤꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ CRPꯒꯤ ꯑꯩꯈꯣই ꯁꯥꯔꯁꯤꯗꯤ ꯃꯣꯏꯅ ꯐꯖꯅ ꯇꯧꯕꯤꯔꯦ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕꯤꯔꯦ ꯀꯨꯀꯤ ꯊꯨꯡꯂꯞꯇꯩꯁꯤꯡꯗꯤ ꯃꯣꯏꯗꯤ ꯀꯩꯁꯨ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏꯅꯁꯨ ꯀꯩꯁꯨ ꯅꯠꯇꯦꯅ ꯈꯜꯂꯤꯗ ꯑꯗꯨꯅꯕꯨ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯏꯁꯤꯅꯤ ꯆꯠꯄꯗꯤ ꯌꯥꯏꯀꯣ ꯀꯤꯗ꯭ꯔꯒꯗꯤ ꯑꯗꯣ ꯈꯔꯗꯤ ꯋꯥꯏ ꯃꯇꯝꯗꯤ ꯈꯔ ꯆꯪꯉꯦ ꯑꯗꯣ ꯌꯥꯏꯅ ꯍꯦꯛꯇ ꯐ꯭ꯔꯤꯗ ꯄꯪꯆꯠ ꯆꯠꯀꯗꯕ ꯁ꯭ꯀꯨꯜ ꯇꯧꯔ ꯆꯠꯀꯗꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯅ ꯀꯨꯀꯤ ꯑꯃꯁꯤꯗ ꯀꯔꯤꯅꯣꯝ ꯊꯤꯔꯦ ꯅꯥꯄꯤꯔ ꯀꯩꯅꯣ ꯅꯥꯄꯤ ꯑꯣꯏ ꯆꯥꯗ꯭ꯔꯣꯕ ꯀꯩꯅꯣ ꯏꯁꯤꯡ ꯈꯔ ꯊꯥꯡꯒꯦ ꯍꯥꯏꯕ ꯉꯥꯛꯇꯅꯦ ꯁꯥꯏ ꯂꯩꯔꯤꯁꯤꯡꯁꯦ